ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯣꯛ ꯅꯣꯟꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯇꯥꯕꯤꯔꯁꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯊꯥꯖꯔꯝꯕ ꯋꯥꯔꯤꯗ ꯂꯦꯞꯂꯈꯣꯏ ꯏꯃꯥꯡꯁꯤꯗ 14 ꯁꯨꯕ ꯇꯥꯡꯀꯛ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯗꯒꯤ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯋꯥꯔꯤ ꯂꯦꯞꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯔꯤꯕ ꯃꯈꯩ ꯂꯦꯞꯇꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ ꯂꯦꯞꯂꯈꯣꯏ ꯏꯃꯥꯡꯁꯤꯗ 14 ꯁꯨꯕ ꯇꯥꯡꯀꯛ꯫ ꯅꯅꯥꯎꯕꯤꯒꯤ ꯃꯅꯦ ꯑꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯄ ꯃꯇꯝꯗ ꯔꯣꯃꯤꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯈꯤ꯫ ꯃꯅꯦ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯌꯥꯔꯦ, ꯉꯁꯤꯒꯤꯗꯤ ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯍꯌꯦꯡ ꯋꯥꯔꯤ ꯐꯖꯅ ꯁꯥꯔꯁꯤ꯫ ꯋꯥꯍꯩꯁꯤ ꯍꯥꯏꯔꯝꯂꯒ ꯐꯣꯟ ꯊꯝꯈꯤ꯫ ꯔꯣꯃꯤ ꯅꯅꯥꯎꯕꯤ ꯌꯨꯝꯗ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕ ꯃꯇꯝꯗ ꯈꯔ ꯃꯈꯩꯗꯤ ꯁꯥꯐꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯈꯟꯊꯔꯨꯕ ꯃꯤꯀꯨꯞꯇ ꯃꯥꯒꯤ ꯌꯨꯝꯗ ꯉꯥꯟꯊꯣꯏ ꯂꯩꯔꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯂꯒꯗꯤ ꯃꯥꯁꯤ ꯀꯔꯤ ꯀꯝꯗꯧꯒꯅꯤ? ꯑꯩꯕꯨ ꯌꯨꯝꯗ ꯆꯪꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯃꯥꯡꯈ꯭ꯔꯁꯤꯔꯥ ꯍꯥꯏꯕ ꯋꯥꯈꯜ ꯐꯥꯎꯕ ꯔꯣꯃꯤꯅ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯅꯅꯥꯎꯕꯤꯒꯤ ꯃꯅꯦꯗ ꯑꯃꯨꯛ ꯃꯍꯥꯛꯅ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯅꯅꯥꯎꯕꯤꯒꯤ ꯃꯅꯦꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯑꯗꯨꯝ ꯇꯧꯕ ꯆꯠꯈꯤꯗ꯭ꯔꯦ, ꯑꯣꯞ ꯂꯩꯔꯝꯃꯤ꯫ ꯔꯣꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯉꯣꯟꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅ ꯍꯥꯏꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯑꯃꯗꯤ ꯃꯁꯥ ꯃꯇꯣꯝꯇ ꯍꯪꯖꯩ꯫ ꯇꯁꯦꯡꯅꯃꯛ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯊꯋꯥꯏꯅ ꯄꯥꯝꯖꯕ ꯃꯥꯅ ꯅꯨꯡꯁꯤꯖꯕꯤ ꯅꯅꯥꯎꯕꯤꯕꯨ ꯆꯦꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝꯗ ꯄꯨꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯥꯟꯊꯣꯏꯅ ꯌꯦꯠꯈꯤꯕ, ꯉꯥꯟꯊꯣꯏꯁꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯈꯤꯕ ꯀꯌꯥ ꯑꯁꯤꯅ ꯉꯁꯤꯒꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯄꯨꯝꯅꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯀꯌꯥꯗ ꯉꯛꯈ꯭ꯔꯕ ꯃꯇꯧꯅꯣ! ꯔꯣꯃꯤ ꯈꯣꯡꯊꯥꯡ ꯇꯞꯅ ꯊꯥꯡꯂꯒ ꯋꯥꯈꯜ ꯃꯣꯟ ꯈꯜꯂꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯌꯨꯝꯗ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅꯃꯛ ꯉꯥꯟꯊꯣꯏ ꯂꯩꯔꯝꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯥ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯅꯅꯥꯎꯕꯤ ꯏꯕꯥꯅꯤꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯤ ꯑꯗꯨꯃꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯒꯅꯤ꯫ ꯑꯩ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ, ꯑꯩ ꯌꯨꯝꯗ ꯆꯪꯕ ꯌꯥꯗꯦ꯫ ꯀꯔꯤꯒꯨꯝꯕ ꯆꯪꯂꯨꯕ ꯇꯥꯔꯕꯗꯤ ꯑꯩ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ꯫ ꯑꯁꯨꯝꯅꯗꯤ ꯃꯆꯤꯟꯗꯒꯤ ꯃꯔꯨꯝ ꯁꯣꯜꯂꯒ ꯑꯗꯨꯝ ꯆꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯑꯩꯕꯨ ꯊꯦꯡꯂꯕꯁꯨ ꯊꯦꯡꯅ ꯅꯅꯥꯎꯕꯤ ꯉꯥꯏꯔꯁꯤꯔꯥꯅꯦ, ꯑꯩꯕꯨ ꯃꯥ ꯄꯨꯔꯁꯤꯔꯥꯅꯦ? ꯑꯁꯨꯝꯅꯁꯨ ꯈꯜꯂꯤ꯫ ꯂꯥꯡꯇꯛꯅꯕ ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃꯅ ꯔꯣꯃꯤ ꯂꯩꯐꯝ ꯈꯪꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯇꯨꯡꯗꯗꯤ ꯔꯣꯃꯤꯒꯤ ꯃꯌꯥꯝꯕꯅ ꯃꯉꯣꯟꯗ ꯀꯣꯜ ꯇꯧꯔꯛꯏ꯫ ꯀꯣꯜ ꯇꯧꯔꯛꯄꯗꯒꯤ ꯔꯣꯃꯤ ꯄꯥꯈꯠꯅ ꯀꯤꯅ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯗꯕꯅꯣ ꯍꯥꯏꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯌꯥꯝꯕꯅ ꯍꯪꯉꯤ, ꯍꯜꯂꯣ ꯔꯣꯃꯤ, ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯔꯣꯃꯤꯅ ꯇꯞꯅ ꯈꯨꯝꯃꯤ, ꯇꯥꯃꯣ, ꯑꯩ ꯈꯔ ꯂꯥꯞꯅ ꯂꯩ, ꯀꯩꯗꯧꯔꯒꯦ? ꯃꯌꯥꯝꯕꯅ ꯍꯥꯏꯔꯛꯏ, ꯅꯅꯥꯎꯕꯤ ꯊꯦꯡꯅꯔꯕ꯭ꯔꯥ? ꯊꯦꯡꯅꯔꯕꯗꯤ ꯅꯪ ꯌꯨꯝꯗ ꯂꯥꯛꯑꯣ꯫ ꯉꯥꯟꯊꯣꯏꯗꯣ ꯃꯌꯨꯝꯗ ꯊꯤꯟꯈ꯭ꯔꯕꯅꯦ꯫ ꯅꯪ ꯍꯧꯖꯤꯛꯃꯛ ꯊꯨꯅ ꯂꯥꯛꯑꯣ꯫ ꯉꯥꯟꯊꯣꯏ ꯊꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯔꯣꯃꯤ ꯍꯔꯥꯎꯕꯅ ꯈꯝ ꯊꯦꯡꯂꯦ꯫ ꯔꯣꯃꯤꯅ ꯍꯥꯏꯔꯝꯃꯤ, ꯇꯥꯃꯣ, ꯑꯁꯦꯡꯕ ꯉꯥꯟꯊꯣꯏꯗꯨꯕꯨ ꯌꯨꯝꯗ ꯊꯤꯟꯈ꯭ꯔꯕ꯭ꯔꯥ? ꯃꯌꯥꯝꯕꯅ ꯈꯨꯝꯃꯤ, ꯊꯤꯟꯈ꯭ꯔꯕꯅꯤꯅꯦ꯫ ꯑꯗꯣ ꯅꯅꯥꯎꯕꯤꯕꯨ ꯊꯦꯡꯅꯔꯕ꯭ꯔꯥ ꯍꯥꯏꯕ? ꯔꯣꯃꯤꯅ ꯈꯨꯝꯃꯤ, ꯊꯦꯡꯅꯗꯦ, ꯃꯥ ꯌꯨꯝꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯄꯥꯎ ꯇꯥꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯅ ꯐꯣꯟ ꯇꯧꯔꯒ ꯊꯣꯔꯛꯑꯣ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯃꯅꯦꯅ ꯌꯥꯗ꯭ꯔꯦ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯍꯥꯏꯔꯛꯂꯦ ꯇꯥꯃꯣ꯫ ꯃꯌꯥꯝꯕꯅ ꯑꯃꯨꯛ ꯇꯞꯅ ꯈꯨꯝꯃꯤ, ꯍꯣꯏ, ꯐꯔꯦ, ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯌꯥꯝ ꯊꯨꯅ ꯂꯥꯛꯂꯣ꯫ ꯀꯔꯤ ꯀꯝꯗꯧꯁꯤꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯃꯌꯥꯝꯕꯅ ꯐꯖꯅ ꯍꯥꯏꯔꯛꯄꯗꯒꯤ ꯔꯣꯃꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗꯗꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯌꯥꯝ ꯃꯈꯣꯏ, ꯃꯇꯩ ꯃꯈꯣꯏ, ꯃꯃꯥ ꯃꯈꯣꯏ ꯄꯨꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯩ꯫ ꯃꯌꯥꯝꯕꯅ ꯍꯥꯏꯔꯝꯃꯤ, ꯉꯁꯤꯒꯤ ꯊꯧꯗꯣꯛ ꯑꯁꯦ ꯌꯥꯝꯅ ꯏꯀꯥꯏꯕ ꯊꯧꯗꯣꯛꯅꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯈꯪꯗꯕꯒꯤ ꯈꯔ ꯐꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯅꯅꯥꯎꯕꯤꯒꯤ ꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯀꯔꯤꯕꯨ ꯍꯥꯏꯔꯛꯀꯅꯤ? ꯉꯥꯟꯊꯣꯏꯒꯤꯕꯨꯗꯤ ꯈꯔ ꯐꯔꯦ꯫ ꯍꯌꯦꯡ ꯅꯇꯩꯃꯒꯤ ꯏꯃꯥꯒ ꯆꯠꯂꯁꯅꯨ, ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯍꯜꯂꯒꯦ꯫ ꯃꯈꯣꯏꯅ ꯀꯔꯤ ꯍꯥꯏꯔꯛꯄꯅꯣ ꯍꯥꯏꯕꯗꯣ ꯇꯥꯕꯅꯤ꯫ ꯋꯥꯍꯩꯗꯨ ꯍꯥꯏꯕꯗ ꯔꯣꯃꯤꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯣꯏ ꯏꯀꯥꯏꯕꯣꯏ ꯑꯗꯨꯝ ꯀꯞꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯆꯟꯅꯨꯄꯤ ꯑꯃꯗꯤ ꯃꯃꯥꯅ ꯊꯦꯝꯃꯤ, ꯇꯣꯛꯑꯁꯦ, ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯅꯅꯥꯎꯕꯤꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯋꯥꯔꯤ ꯁꯥꯔꯒ ꯌꯥꯒꯅꯤ꯫ ꯁꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯇꯧꯒꯅꯨ꯫ ꯑꯁꯨꯝꯅ ꯃꯃꯥꯅ ꯍꯥꯏꯔꯒ ꯃꯆꯥꯅꯨꯄꯥ ꯔꯣꯃꯤꯕꯨ ꯊꯦꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ, ꯔꯣꯃꯤ ꯇꯨꯝꯕ ꯌꯥꯗꯕꯅ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯒꯤ ꯅꯅꯥꯎꯕꯤꯒꯤ ꯅꯝꯕꯔꯗ ꯍꯟꯖꯤꯟ ꯗꯥꯏꯜ ꯇꯧꯏ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗꯤ ꯑꯗꯨꯝ ꯑꯣꯞ ꯂꯩꯔꯤ꯫
Mana phone toringi manungdasu nganthoigi message lakhi. Wakhan nungaitaba ningba kaibagi wahi kayam iraga tharakki. Adobu Romi thoine na wakal changde. Hanjin hanjin manegi number amadi nanawbigi number da mahangna phone tawki. Phone adudi adum obleki halakpa tawki de. Haina haina adum nonganki. Nong hek ngan baga Romi gi mama amadi magi matayma makoi punna nanawbigi mayun machanaba lusinarame. Romi di asomna ngarang yamna wakiba kayaduna tumba hawdri. Magi phone dadi miss call ani hum lakrabane. Ngayaktangi matung dadi mamana Romi bu tum hodolame. Ibungo hagolase ima khoi amuka chalugi ko asumna harak matamda Romi su missingle. Aduga magi phone yengluba matamdadi manegi miss call ani hum lerame. Miss call lerambadagi Romi ni yamna thuna phone tawsille. Mama khoi di adum thokrabane. Romi na phone tawba matamdadi mane aduna paikhale aduga haire. Romi nangma karigino aina ngasai maki phone tawbadubu paidriba. Romi na khumme ine ai ngarangdu yamna wabana tumsu tumkide aduga tumthakra male. Mane na hairame Romi akhona nawbido ngasi nongala kamatamdadi yumna leramdre. Wahidu tabadadi Romi magi masapamba swai laukre. Romi na hange ha asingbrane ine asing chumra. Mane na khumme chumme aisu hangba yaba hangle thiba yaba thele adubu phangdabadagi nangonda phone torlibasini nang ngarang numida yumna hankibado nanawbi nakhoi anibu wari sakidabraba. Romi na khumme ine ai wari sade aina hanjin hanjin magi number dabudi phone tawe adubu magi number di adum oblekibani ine imaga itaimagasu nakhore chakibane. Mane na hange kem kuri chakiba. Romi na ngaktang oirabane. Mane na harame phare phare lalasanu makhoigasu wari sarage ado nangsu kana kanano paw phonaba yabasing amukta phono. Ine de bakharpana kino matore magi mapabangsu ngakta pabuni thina leiba ngamdrabane. Romi na hoi ine ai kana kanano mukta hange asumna yamna thawai wana nanawbigi maramda hangba yaba paw phonaba yaba number kaya amada hangki. Adubu mabu khangi ui habase kana mata harakide. Romi yamna waki maaksu nanawbigi manegi yumda laki aduga mane makhoi wari sanaba kaya am yauki. Hojikti ikhangda khangnare kadaidabu lotlamgani kadaidabu chalamgani habasini makhoina wahang kaya am hangnariba. Romi gi mong mataw asidi tasingna mayengba ngamdre. Mamittagi mapi tana wari saba khudingi adum kabbe. Mana thawai chagna hangjari ine ngarang numidangdabu mabu kari kari haramge ine nabu mangonda ngangbirubraba. Mane na khumme aidi kari mata ngangde adabu ngarang numidang ase mahak thamoy yamna kai habadi ine su khange. Kari maramgidamak mana laklibano habado engonda asengma kari mata haikide adum kabbe. Mana engonda haiba haibabu karigumba daro milak patarabadi aibu chatanaba khara hainabiyo ai yumsida lejage haduna engonda harame. Aina karigino hange ngasaidana khoi ani harawnu yanaraga chakhraga karigi laklibano haduna aina wa kayam chapkhalli adubu madi asengma kari mata haide. Aina phana kana theme magi phone su masana opthamjabane. Nangna engonda phone tarakpado aina su wari saba lorba tungdadi mangonda wa kaya mahakpane adubu kappana tana mahakti kadimata pakhum pide. Thawdo asigi asengma wari khudimak aina ngonagi taningi khangningi. Wahidu harakpado Romi mamittagi mapi tana kablaga harage ine ai kari haigadabana khangne. Ine dabu aina kari loikani ai yamna pende ai thawai yamna sai ine punamak aina soibane aina lan mangaktane. Nanawbido engondi yamna warokre engondi yamna saukre haba khangi adabu nongana phawbatangdi mana leiraga engonda kari thokle kari oide habatu matangdi
ꯈꯪꯍꯟꯅꯤꯡꯕꯅꯤ꯫ ꯅꯅꯥꯎꯕꯤ, ꯅꯪ ꯋꯥꯈꯜ ꯌꯥꯝꯅ ꯌꯥꯎꯃꯟꯗꯦ꯫ ꯑꯩꯅ ꯁꯣꯝꯗ ꯑꯣꯏꯔꯤꯕ ꯑꯩꯒꯤ ꯂꯩꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯌꯥꯁꯦ ꯅꯪ ꯀꯔꯤꯃꯠꯇ ꯈꯪꯗ ꯃꯥꯜꯂꯦ꯫ ꯃꯅꯦꯅ ꯍꯪꯉꯦ꯫ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯣ ꯀꯔꯤ ꯀꯟꯗꯣꯛꯈꯤꯕꯅꯣ? ꯅꯪꯅ ꯏꯅꯦꯗ ꯐꯖꯅ ꯍꯥꯏꯌꯨ꯫ ꯑꯩ ꯅꯪꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯥꯎꯔꯣꯏ, ꯅꯪꯉꯣꯟꯗ ꯉꯥꯡꯂꯣꯏ꯫ ꯔꯣꯃꯤꯁꯨ ꯋꯥ ꯂꯣꯠꯄ ꯌꯥꯗꯕꯅꯤꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯇꯝꯂꯝꯃꯤ, ꯂꯣꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯅꯦꯗꯤ ꯍꯥꯟꯅꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕꯅꯤ꯫ ꯔꯣꯃꯤꯅ ꯇꯝꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯇꯥꯅꯤꯡꯕꯗꯒꯤ ꯃꯥꯅ ꯍꯪꯂꯤꯕꯅꯤ꯫ ꯋꯥꯔꯤꯗꯨ ꯇꯥꯔꯕꯒꯤ ꯇꯨꯡꯗꯗꯤ ꯃꯅꯦꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯉꯥꯟꯊꯣꯏ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯝꯗꯗꯤ ꯀꯔꯤ ꯀꯔꯤ ꯍꯥꯏꯅꯔꯦ? ꯔꯣꯃꯤꯅ ꯈꯨꯝꯃꯤ, ꯉꯥꯟꯊꯣꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯃꯥꯡꯗ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟ ꯑꯃꯠꯇ ꯐꯥꯎꯕ ꯂꯩꯅꯈꯤꯕ ꯂꯩꯇꯦ꯫ ꯍꯣꯏ, ꯃꯇꯝ ꯈꯔꯕꯨꯗꯤ ꯈꯪꯅꯔꯝꯃꯤ, ꯈꯪꯅꯗꯦ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯗꯨꯕꯨ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯁꯦ ꯑꯩꯅ ꯁꯣꯏꯕꯗꯒꯤ ꯃꯥꯕꯨ ꯀꯧꯊꯣꯛꯂꯨꯕꯅꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯈꯤ꯫ ꯀꯣꯟꯅ ꯊꯪꯗ ꯏꯃꯥꯈꯣꯏ, ꯇꯥꯃꯣꯈꯣꯏ, ꯏꯇꯩꯃꯈꯣꯏꯅ ꯐꯖꯅ ꯍꯥꯏꯕꯗꯒꯤ ꯃꯥꯕꯨ ꯌꯨꯝꯗ ꯊꯤꯟꯈ꯭ꯔꯕꯅꯤ꯫ ꯃꯅꯦꯅ ꯑꯃ ꯍꯪꯉꯤ, ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯈꯪꯕ꯭ꯔꯥ? ꯔꯣꯃꯤꯅ, ꯈꯪꯗꯦ, ꯀꯅꯥꯁꯨ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤ ꯈꯛꯇꯃꯛ ꯈꯪꯕꯅꯤ꯫ ꯃꯅꯦꯅ ꯑꯃ ꯍꯥꯏꯔꯛꯏ, ꯑꯗꯨꯗꯤ ꯉꯥꯟꯊꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯀꯔꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯔꯛꯏ? ꯔꯣꯃꯤꯅ, ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯃꯥꯕꯨ ꯊꯤꯜꯂꯤꯕꯗꯨꯁꯨ ꯂꯣꯟꯅꯅꯤ꯫ ꯃꯈꯣꯏ ꯊꯣꯡꯒꯥꯟ ꯌꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯇꯣꯝꯇꯃꯛ ꯑꯗꯨꯝ ꯆꯪꯈꯤ ꯍꯥꯏ꯫ ꯏꯅꯦ ꯑꯩꯈꯣꯏꯅꯁꯨ ꯄꯥꯎ ꯐꯥꯎꯕ ꯌꯥꯕꯁꯤꯡ ꯀꯅꯥ ꯀꯅꯥꯅꯣ ꯑꯃꯨꯛꯇ ꯐꯥꯎꯕꯤꯌꯨ꯫ ꯃꯇꯝꯁꯤ ꯌꯥꯝꯅ ꯐꯠꯇꯕꯅꯤꯅ ꯑꯃꯨꯛ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯗꯤ ꯑꯁ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯔꯅꯤ ꯏꯅꯦ꯫ ꯃꯅꯦꯅ ꯈꯨꯝꯃꯤ, ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ, ꯑꯩꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯥꯒꯤ ꯃꯄꯥꯕꯨꯡꯗꯤ ꯍꯧꯖꯤꯛꯁꯦ ꯉꯥꯛꯇ ꯇꯨꯃꯤꯟꯅ ꯄꯣꯊꯥꯕ ꯅꯠꯇꯦ꯫ ꯐꯔꯦ, ꯅꯪ ꯌꯨꯝꯗ ꯍꯜꯂꯣ, ꯑꯗꯨꯒ ꯅꯪꯒꯤꯁꯨ ꯀꯅꯥ ꯀꯅꯥꯅ ꯍꯪꯕ ꯌꯥꯕꯁꯤꯡ ꯍꯪꯉꯣ, ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯔꯛꯑꯣ꯫ ꯔꯣꯃꯤꯁꯨ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯑꯩ ꯆꯠꯂꯒꯦ ꯏꯅꯦ, ꯏꯅꯦꯅꯁꯨ ꯄꯥꯎ ꯈꯔ ꯈꯔ ꯐꯥꯎꯕꯤꯔꯛꯑꯣ, ꯑꯩꯁꯨ ꯐꯣꯟ ꯇꯧꯔꯛꯀꯦ꯫ ꯑꯁꯨꯝꯅ ꯊꯋꯥꯏ ꯆꯥꯅ ꯆꯥꯅ ꯔꯣꯃꯤ ꯑꯗꯨꯝ ꯆꯠꯈꯤ꯫ ꯃꯅꯦ ꯑꯗꯨꯁꯨ ꯂꯩꯍꯧꯔꯦ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯃꯇꯨꯡ ꯔꯣꯃꯤꯅ ꯃꯥꯒꯤ ꯃꯔꯝꯗ ꯍꯪꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯪꯈꯤ, ꯄꯥꯎ ꯐꯥꯎꯕ ꯌꯥꯕ ꯀꯌꯥ ꯑꯃꯗ ꯐꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯋꯥ ꯃꯄꯥꯎꯗꯤ ꯀꯔꯤꯃꯠꯇ ꯇꯥꯈꯤꯗꯦ꯫ ꯅꯅꯥꯎꯕꯤꯅ ꯐꯣꯟ ꯄꯨꯈꯤꯗꯕ ꯑꯁꯤꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯁꯣꯏꯔꯤꯕ꯫ ꯔꯣꯃꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗꯁꯨ ꯑꯆꯤꯛꯄꯗ ꯐꯝꯂꯒ ꯑꯗꯨꯝ ꯀꯞꯏ꯫ ꯅꯅꯥꯎꯕꯤ, ꯅꯪꯅ ꯈꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯩ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯒꯨꯝꯕ ꯅꯨꯄꯤ ꯑꯃꯠꯇ ꯐꯥꯎꯕ ꯆꯦꯟꯗꯦ, ꯊꯤꯕꯁꯨ ꯇꯧꯗꯦ꯫ ꯅꯪꯅ ꯋꯥꯈꯜ ꯈꯟꯊꯗꯅ ꯀꯔꯤꯒꯤ ꯏꯐꯝꯗꯒꯤ ꯃꯥꯡꯂꯤꯕꯅꯣ? ꯀꯔꯤꯒꯤ ꯂꯣꯠꯂꯤꯕꯅꯣ? ꯑꯩ ꯉꯁꯤꯁꯨ ꯅꯪꯕꯨ ꯉꯥꯏꯔꯤꯌꯦ꯫ ꯅꯪ ꯑꯃꯨꯛꯇꯗꯤ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯈꯣ ꯍꯥꯏꯗꯨꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯑꯗꯨꯝ ꯀꯞꯏ꯫ ꯔꯣꯃꯤꯒꯤ ꯑꯋꯥꯕ, ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯈꯨꯗꯤꯡꯃꯛ ꯃꯥꯒꯤ ꯃꯃꯥ, ꯃꯆꯟꯅꯨꯄꯤ, ꯃꯇꯩ ꯃꯈꯣꯏ, ꯃꯌꯥꯝꯕꯈꯣꯏ ꯄꯨꯟꯅ ꯈꯪꯉꯤ꯫ ꯃꯈꯣꯏꯅꯁꯨ ꯅꯅꯥꯎꯕꯤꯒꯤ ꯃꯔꯝꯗ ꯍꯪꯕ ꯌꯥꯕ ꯀꯌꯥ ꯑꯃ ꯍꯪꯍꯜꯂꯤ, ꯊꯤꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯃꯥꯕꯨ ꯐꯪꯗꯕꯗꯒꯤ ꯈꯕꯔꯗ ꯄꯥꯎꯗ ꯍꯥꯞꯁꯤꯔꯥ ꯍꯥꯏꯗꯨꯅ ꯃꯅꯦꯗ ꯍꯪꯉꯤ꯫ ꯑꯗꯨꯕꯨ ꯃꯅꯦꯅ ꯌꯥꯗꯕꯗꯒꯤ ꯈꯕꯔꯗ ꯄꯥꯎꯗꯕꯨꯗꯤ ꯍꯥꯞꯈꯤꯗꯦ꯫ ꯂꯣꯟꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯅꯨꯡꯗ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯕꯨ ꯊꯤꯔꯛꯄ, ꯃꯥꯒꯤ ꯃꯔꯝꯗ ꯄꯥꯎ ꯀꯌꯥ ꯑꯃ ꯍꯪꯂꯛꯄꯁꯦ ꯊꯥ ꯑꯃ ꯐꯥꯖꯤꯜꯂꯛꯂꯦ꯫ ꯊꯥ ꯑꯃꯗꯒꯤ ꯊꯥ ꯑꯅꯤ, ꯑꯅꯤꯗꯒꯤ ꯑꯍꯨꯝ, ꯑꯍꯨꯝꯗꯒꯤ ꯃꯔꯤ, ꯃꯊꯪ ꯃꯊꯪ ꯍꯧꯈꯤꯕꯅ ꯆꯍꯤ ꯇꯪꯈꯥꯏ ꯐꯥꯔ ꯐꯥꯎꯕꯗ ꯅꯅꯥꯎꯕꯤꯒꯤ ꯃꯔꯝꯗꯕꯨꯗꯤ ꯀꯔꯤꯃꯠꯇ ꯄꯥꯎ ꯇꯥꯈꯤꯗꯦ꯫ ꯔꯣꯃꯤ ꯋꯥꯕ ꯑꯃꯗꯤ ꯃꯊꯥ ꯁꯥꯕ ꯍꯦꯟꯕꯅ ꯃꯃꯥꯟꯅꯕ ꯀꯅꯥꯒꯁꯨ ꯄꯨꯟꯗ꯭ꯔꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯅꯅꯥꯎꯕꯤ ꯊꯤꯕ ꯑꯁꯤꯅ ꯃꯥꯒꯤ ꯊꯕꯛꯅꯤ꯫ ꯑꯁꯨꯛ ꯀꯨꯏꯔ ꯐꯥꯎꯕꯗ ꯃꯥꯅ ꯊꯣꯔꯛꯇꯕ ꯀꯌꯥ ꯑꯁꯤꯗ ꯅꯅꯥꯎꯕꯤꯕꯨ ꯔꯣꯃꯤꯅ ꯌꯥꯝꯅ ꯋꯥꯔꯧꯔꯝꯃꯤ꯫ ꯑꯆꯤꯛꯄꯗ ꯐꯝꯕ ꯃꯇꯝꯗ ꯃꯆꯤꯟꯗꯒꯤ ꯃꯔꯨꯝ ꯁꯣꯜꯂꯦ꯫ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯇꯣꯝꯗ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯅꯅꯥꯎꯕꯤ, ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯗꯤ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯅꯠꯇꯦ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯥꯔꯕꯗꯤ ꯀꯔꯤꯒꯤ ꯉꯁꯤ ꯐꯥꯎꯕ ꯏꯐꯝꯗꯒꯤ ꯂꯣꯠꯀꯅꯤ? ꯅꯪ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯄ ꯌꯥꯕꯅꯤ, ꯏꯅꯥꯛꯇ ꯊꯣꯔꯛꯄ ꯌꯥꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯑꯩꯕꯨ ꯇꯥꯠꯀꯤ ꯅꯨꯡꯁꯤꯕ ꯑꯣꯏꯈꯤꯕꯅ ꯉꯁꯤꯗꯤ ꯅꯪ ꯏꯐꯝꯗꯒꯤ ꯂꯣꯠꯈ꯭ꯔꯦ꯫ ꯅꯪ ꯂꯩꯇ꯭ꯔꯕ ꯑꯩꯗꯤ ꯀꯔꯤꯒꯤ ꯍꯤꯡꯂꯨꯒꯅꯤ? ꯑꯗꯨꯕꯨ ꯑꯩ ꯑꯔꯣꯏꯕꯅ ꯍꯟꯗꯛꯀꯤ ꯊꯥꯁꯤ ꯃꯇꯝꯗꯤ ꯑꯩꯅ ꯅꯪꯕꯨ ꯐꯪꯅꯕ ꯊꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯑꯩ ꯑꯗꯨꯃꯛ ꯁꯤꯈ꯭ꯔꯒꯅꯤ꯫
ꯑꯩ ꯁꯤꯈ꯭ꯔꯒꯅꯤ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯀꯌꯥꯗꯨꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯑꯗꯨꯝ ꯉꯥꯡꯖꯔꯤ ꯍꯥꯏꯖꯔꯤ ꯃꯇꯝ ꯀꯌꯥ ꯍꯧꯈ꯭ꯔꯕ ꯇꯨꯡꯗꯗꯤ ꯉꯁꯤꯗꯤ ꯅꯅꯥꯎꯕꯤꯅ ꯃꯥꯒꯤꯗꯃꯛ ꯌꯥꯝꯅ ꯋꯥꯅ ꯍꯣꯠꯅꯕꯤꯔꯝꯕ ꯔꯣꯃꯤꯒꯤ ꯊꯕꯛ ꯑꯗꯨꯁꯨ ꯈꯜꯂꯛꯈꯤ ꯔꯣꯃꯤ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯃꯔꯛꯇ ꯅꯅꯥꯎꯕꯤ ꯂꯩꯇꯕꯅꯤꯅ ꯄꯨꯝꯅꯃꯛ ꯑꯔꯦꯝꯕ ꯑꯣꯏꯔꯦ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯅꯤ ꯔꯣꯃꯤ ꯌꯥꯝꯅ ꯊꯨꯅ ꯃꯅꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯑꯦ ꯃꯅꯦꯗꯤ ꯍꯥꯟꯅꯅ ꯅꯅꯥꯎꯕꯤꯅ ꯑꯁꯨꯝꯅ ꯍꯣꯠꯅꯕꯤꯔꯒ ꯊꯕꯛ ꯅꯝꯈꯤ ꯍꯥꯏꯕꯁꯨ ꯈꯪꯕ ꯅꯠꯇꯦ ꯔꯣꯃꯤꯅ ꯀꯞꯂꯒ ꯃꯅꯦ ꯎꯕ ꯃꯇꯝꯗ ꯍꯥꯏꯔꯝꯃꯤ ꯏꯅꯦ ꯑꯩ ꯊꯕꯛ ꯈꯜꯂꯦ ꯅꯅꯥꯎꯕꯤꯅ ꯑꯩꯒꯤꯗꯃꯛ ꯆꯦꯟꯕꯤꯔꯝꯕ ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯔꯝꯕ ꯊꯕꯛꯇꯣ ꯑꯩ ꯉꯁꯤꯗꯤ ꯌꯥꯎꯔꯦ ꯑꯩ ꯊꯕꯛ ꯇꯧꯔꯅꯤ ꯏꯅꯦ ꯑꯗꯨꯕꯨ ꯑꯩꯅ ꯊꯕꯛ ꯈꯜꯂꯛꯄꯒꯤ ꯑꯩꯅ ꯊꯕꯛ ꯇꯧꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯕ ꯂꯩ ꯀꯔꯤ ꯅꯨꯡꯉꯥꯏꯕ ꯂꯩꯒꯅꯤ ꯏꯅꯦ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯊꯕꯛ ꯀꯥꯕꯗꯣ ꯅꯅꯥꯎꯕꯤꯗꯤ ꯌꯥꯝ ꯎꯍꯟꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯥ ꯂꯩꯇ꯭ꯔꯕꯅꯤꯅ ꯉꯁꯤꯗꯤ ꯑꯩ ꯍꯤꯡꯂꯨꯕꯗ ꯀꯥꯟꯅꯗ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯟꯗꯛꯀꯤ ꯊꯥ ꯑꯁꯤꯃꯗꯤ ꯑꯩꯅ ꯃꯥꯕꯨ ꯊꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯐꯪꯗꯕ ꯇꯥꯔꯕꯗꯤ ꯏꯅꯦ ꯑꯩ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯑꯁꯤꯗꯒꯤ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒꯅꯤ ꯑꯩ ꯁꯤꯈ꯭ꯔꯒꯅꯤ ꯏꯅꯦ ꯑꯁꯨꯝꯅ ꯄꯦꯟꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯔꯝꯂꯒ ꯔꯣꯃꯤ ꯆꯠꯀꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯅꯦꯅ ꯃꯥꯕꯨ ꯈꯥꯝꯃꯤ ꯔꯣꯃꯤ ꯉꯥꯏꯈꯣ ꯆꯠꯈꯤꯅꯨ ꯑꯩ ꯉꯁꯤꯗꯤ ꯏꯅꯦ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯀꯔꯤꯒꯤ ꯅꯪꯅ ꯁꯤꯗꯨꯒꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯃꯥꯡꯒꯅꯤ ꯏꯅꯦ ꯅꯉꯣꯟꯗ ꯋꯥꯔꯤ ꯁꯥꯒꯦ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯔꯣꯃꯤ ꯆꯠꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯃꯅꯦꯅ ꯔꯣꯃꯤꯒꯤ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤ ꯑꯗꯨꯕꯨ ꯇꯞꯅ ꯇꯩꯊꯣꯛꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ ꯅꯅꯥꯎꯕꯤꯅꯁꯨ ꯅꯪꯕꯨ ꯌꯥꯝꯅ ꯈꯜꯂꯤ ꯅꯪꯒꯤꯗꯃꯛ ꯃꯍꯥꯛ ꯃꯤꯀꯨꯞ ꯈꯨꯗꯤꯡꯒꯤ ꯋꯥꯖꯩ ꯀꯔꯤꯒꯤ ꯅꯪꯒꯤ ꯑꯋꯥꯕ ꯈꯨꯗꯤꯡꯃꯛ ꯅꯅꯥꯎꯕꯤꯅ ꯈꯪꯂꯣꯏꯗꯒꯦ ꯄꯨꯟꯅ ꯈꯪꯉꯤ ꯃꯥ ꯉꯁꯤꯁꯨ ꯅꯪ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯋꯥꯍꯩꯗꯨ ꯍꯥꯏꯔꯛꯄ ꯃꯇꯝꯗꯗꯤ ꯔꯣꯃꯤ ꯉꯛꯄꯣꯏ ꯀꯔꯤꯑꯣꯏ ꯍꯥ ꯀꯔꯤ ꯍꯥꯏꯕ ꯏꯅꯦ ꯅꯅꯥꯎꯕꯤꯕꯨ ꯑꯩ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯃꯅꯦꯅ ꯈꯨꯝꯃꯤ ꯃꯥ ꯅꯪ ꯅꯨꯡꯉꯥꯏꯔꯤ ꯐꯝꯃꯨ ꯏꯅꯦꯅ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛ ꯅꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯒꯦ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯔꯣꯃꯤꯕꯨ ꯐꯝꯍꯜꯂꯝꯃꯤ ꯃꯌꯥꯝꯕ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ ꯀꯔꯤꯕꯨ ꯊꯣꯛꯀꯗꯧꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ